Hello friends, welcome to my channel Ekatechzen adom butaram okchering asigi video aside yogi Facebook ki video kamdona download tawgani haibi matang dani adu download tawbase atopa miyoi kayam su khangbi ba yoram bayai adu itaraga su khangdaba miyoi kayam su yoram gani haibadi koina video Facebook ta uba natraga yengba matamda ikogi download tawningba kayam su yoram gani adu singdo haitabani adom tawram laroi adu makhoi singdo khallaga video asi aina ngasi semjabane adu video asi loifam tang yengbiyo fasa amada nakhoi adom na pairi Facebook tura changbiro Facebook ta changbira matungda Facebook ta changbire adu sida hojik yengse video atopa lakpane sida chingkhapirani chingkhapir kana noi sida sida video mala ai hariba sorry naming bio sida hojik video mala ai hariba video se ai si thajarage thara matungda sigi yogi 3 line dot sida nambirani 3 line dot nambira matungda sigi copy link sida nambiro copy link sida nambira matungda hojikti loina ikogi bitmap hariba application se loina sizinarangani adu bitmap application se yaudраga so ai video gi link da hapchage adu dagi adum download tobiyo ai bitmap ta changjarage bitmap ta loading bitmap ta changbira matungda sigi search bar ra changbiro search bar se changbira matungda adum masana adum lae go to your copy URL laina lae adu matungda sida go da nambirani go nambira matungda ngasai koina Facebook ta yengkiba video ro sela ado sigi hojiki angangba gi icon lam lai sida nambirani download ki icon lam lai nambirani aduga nakoina video ado audio da download tawninga ga so sigi audio ina adum masana laire adu ai hojik video ra tawge noina full HD da pambra haibro sirege rum khanbirani ai noida example loina utpai da 140p da tawre aduga 720p da oraga full HD oraga doine doi sigi download sida namjare download se nambira matungda sigi ra mathak ki jira yengbiyo mathak ki jira ikogi star gi nakan jira download ki icon mai rese sigi da sida nambira matungda noina hojik download tawkiba poto sida lairamani ado noina ikogi kari da changaga yengesu yare MX player da changaga yengesu tegi download aina sida changbirani download ta sida laijare ngasai video dai ngasigi video di swaida sum loisenjarage video si yamna kanaba amasung nungaibo erangmani khali aigi channel asibu subscribe tobiyo amadi ayakpusu support tobiyo ngasigi damakta di swaida sum loisenjarage